ꯐꯥꯏꯔꯦꯡꯒꯤ ꯇꯔꯨꯛ ꯅꯤꯄꯥꯟꯕ ꯇꯥꯡ ꯀꯨꯟꯒ ꯃꯔꯤ ꯊꯥ ꯑꯃ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒ ꯇꯔꯨꯛ ꯏꯪ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯆꯕ ꯃꯦꯁ ꯔꯥశꯤꯒꯤ ꯐꯜ ꯅꯆꯥꯅ ꯅꯥꯏꯅ ꯎꯁꯤꯠꯄ ꯃꯤꯀꯣꯛ ꯊꯣꯡꯕ ꯊꯧ ꯄꯥꯡꯕ ꯉꯝꯖꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯒꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯐꯕ ꯃꯔꯨꯞ ꯇꯥꯡꯒꯅꯤ, ꯆꯦꯛꯁꯤꯜꯂꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ꯫ ꯕ꯭ꯔꯤꯖ ꯔꯥశꯤꯒꯤ ꯐꯜ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕ ꯉꯝꯖꯕ, ꯊꯧꯅꯥ ꯐꯨꯗꯣꯛꯄꯁꯨ ꯃꯇꯥꯡ ꯆꯥꯕ, ꯑꯣꯏꯖ ꯑꯣꯏꯊꯛ ꯌꯥꯝꯅ ꯐꯪꯖꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯈꯥ ꯊꯥꯕꯅꯗꯤ ꯂꯥꯟꯅ ꯄꯥꯎꯊꯣꯛꯏ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯀꯤꯁꯃꯤꯁ꯫ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯐꯜ ꯑꯐꯕ ꯊꯕꯛ ꯊꯧꯔꯝꯗ ꯅꯆꯥꯛ ꯅꯔꯜ ꯀꯥꯏꯗꯨꯅ ꯊꯥꯗꯕꯗ ꯀꯔꯤꯃꯠꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯊꯛ ꯊꯣꯡꯕꯒꯤ ꯃꯇꯦꯡ ꯉꯁꯤꯁꯨ ꯆꯥꯎꯅ ꯐꯪꯖꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣ꯫ ꯀꯔꯀ ꯔꯥశꯤꯒꯤ ꯐꯜ ꯈꯟꯊꯗꯅ ꯑꯔꯨꯕ ꯊꯕꯛ ꯄꯥꯡꯒꯅꯨ, ꯁꯣꯏꯔꯒ ꯀꯟꯕꯤꯅꯕ ꯇꯥꯡꯒꯅꯤ꯫ ꯍꯥꯟꯅꯗꯩ ꯄꯥꯡꯂꯛꯄ ꯊꯧꯔꯝꯗꯗꯤ ꯆꯤꯡꯅꯅꯤꯡꯉꯥই ꯂꯩꯇꯦ, ꯃꯥꯡꯖꯤꯟꯗꯤ ꯊꯥꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯌꯥꯀꯥ ꯌꯦꯡꯅ ꯆꯠꯂꯨ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯀꯤꯁꯃꯤꯁ꯫ ꯁꯤꯡꯍ ꯔꯥశꯤꯒꯤ ꯐꯜ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯕ, ꯅꯤꯡꯍꯟꯅꯗꯕꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯗꯕ, ꯑꯐꯕꯅ ꯍꯦꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯦꯡꯅꯕ ꯑꯃꯠꯇ ꯂꯩꯔꯣꯏ, ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣ꯫ ꯀꯟꯌꯥ ꯔꯥశꯤꯒꯤ ꯐꯜ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯈꯨꯠꯆꯥꯎ ꯊꯥꯅ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯌꯥꯒꯅꯤ꯫ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄꯅ ꯑꯀꯜ ꯑꯊꯧꯒꯤ ꯊꯕꯛꯇ ꯀꯥꯟꯅꯕ ꯋꯥꯠꯀꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯇꯨꯂꯥ ꯔꯥశꯤꯒꯤ ꯐꯜ ꯃꯤꯆꯪ ꯈꯣꯝꯕ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯒꯅꯤ, ꯃꯔꯨꯞꯇ ꯅꯠꯇꯅ ꯅꯆꯥꯅ ꯅꯥꯏꯁꯤꯡꯅ ꯇꯦꯡꯕꯥꯡꯅꯤꯡꯒꯅꯤ꯫ ꯌꯦꯠꯅꯔꯝꯕ ꯀꯣꯛꯆꯒꯅꯤ ꯑꯃꯗꯤ ꯂꯧꯁꯤꯡ ꯐꯪꯖꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯌꯥꯝꯅ ꯆꯥꯟꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣ꯫ ꯕ꯭ꯔꯤꯁꯆꯤꯛ ꯔꯥశꯤꯒꯤ ꯐꯜ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯔꯕꯗꯤ ꯃꯔꯨꯞ ꯀꯥꯏꯅꯅꯤ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯔꯣꯏ꯫ ꯃꯤꯔꯛ ꯆꯪꯂꯒꯗꯤ ꯑꯋꯥꯕ ꯂꯩꯔꯣꯏ, ꯅꯤꯡꯍꯟꯅꯗꯕꯅ ꯊꯕꯛ ꯄꯥꯡꯖꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯀꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣ꯫ ꯙꯅꯨ ꯔꯥశꯤꯒꯤ ꯐꯜ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯋꯥ ꯉꯥꯡꯕꯅ ꯅꯆꯥꯛ ꯅꯔꯜꯗ ꯇꯥꯏꯅꯕ, ꯅꯆꯥꯅ ꯅꯥꯏꯅ ꯅꯔꯜ ꯃꯥꯡꯍꯟꯕ ꯌꯥꯕ ꯂꯩ, ꯐꯤꯡꯒꯅꯨ꯫ ꯃꯤꯌꯥꯝꯒ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯧ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ